Manipur Meeyam BJP da thajaba Thambiba gidamk Toubimal Khangba Uutchari haina Chief Minister na fongdokre. 19 suba Lok Sabha gi Mikhal Manipur gi oina tha asigi 18 amasung 13 ta pangthokadoriba asigidamak Union Home Minister Amit Shah laktuna Meeyam gi achouba mifam ama pangthokpada Manipur gi Meeyam BJP gi thajaba thambiduna mapung fana support cooperation pibiba gidamk Meeyam gi Toubimal Khangba Uutchari amadi Meeyam bu thagatjari haina Manipur gi CM N Biren na fongdorakli. Ngasi nungthil CM Banglo da pangthokpa paumisinga unaba amada mahakna wafam asi fongdokhibani. Mahakna makha tarduna hai ngasi weather condition aduda wa ngangbagi tanja adu lahodre. Manipur gi Meeyam da fongdokningba kaya fongdokhodre. Madugidamak paugi mifam asi pangthokpani. Pak chaurba hafta kangjaibumgi lampak chon na Meeyam na BJP bu thajabiba Narendra Modi amadi Amit Shah bu thajabiduna nik laurba matam asida kari haigadage taningduna lakhiba asimak yamna chauthokjaba pokchai. Maira paibi amasung kaithel imasing khudingmakna tumfam safam khangdaba issue kharagi matangda Amit Shah na yamna taseng mawafam khara thamlakre. Handaki Mikhal asi BJP ga Congress ka thingnaba natte leibak thugaiba pamdabaga leibak thugaiba pamba anigi marektani haibasi Amit Shah na sengna lauthoklamle. Masida adumak loire haina fauzai. FMR gi fencing gi amadi ILP gi pumnamak fongdokpiramle. Manifesto fongbada separate reconciliation haibana chingba wahai sing Congress da yauriba adu BJP di natte. Manipur kainanaba machet ama fauba BJP na tauroi. Modi gi ahum suba term lakpada Manipur peace puraknaba ahanba priority pigani haina thajaba piramkre.